Dipakka Thoibibu ngaiduna leirame Thoibina as amuk leiram aidi onthokna hinaroidorida Rahulna Thoibi wamta Thoibi ihei heinadana kai haida walige aigi paukhum ngarangi duna arepane Rahul ikairap tawi Thoibi gi wangang duda Thoibi nang na ibu yam lana lobire ai nangi nusina baduda yet ki haina khanki basu leite yesu yeloi nang na haidau do kaino sat hairo Thoibi aina nafamda nungsi bi khyani jeki adubu nang na di happy rakhire anyway ai bulana logano nafamda amukhana disturb tawzaroi wafam simatang sengdok jage tawbane adubu Thoibi adubu kaidoraba ai gise oijaba thibudi natte tasenga nangbu nungshirubagine aina haigadori wafamse lana di logano nanga nungsinariba misaktuna karigumba any thodok amadagi hekta kaina kiba lapna kiba thoklabadi nangdi aigi oigani Thoibi mai hauba makai saurami hey stupid nangi simi ustrib haidura asi hairaga kupakna tharami khangba aduguma wakal yaudaba wangang sanga nangi nafamdagi aina thajarudi aiga maga kainabadi sumoi oithoklaroi khanglabra asi hairaga khanglau lau khalai Rahul mamai duna laduna thungnabasu oisano aina haijabadi kaigumba laibuk thibadagi nanga maga kaina khiba thoklabadi nangdi aina soidana logani lana khangano Thoibi masadu propok jakjarami amuksu kupakna thage tawi handamukti Dipak amadi Pinky moi anigi mawong duda chensilaktuna Pinky na Thoibi bu khami kaino ngauruba nabani bo inthi jana sanaba yadro Dipak na Pinky phare khoi chalage asi hairam laga Rahulu puduna chatkre ibo chausu laktuna Thoibi ga Pinky ga pulap hanmina khre lambida Dipak na bai kai hairogi nangbo as khupak tu faudi oima naramni he Rahul na Dipak da Thoibi da haikiba wahai singdu chithadana tamlami aduga makha tarai adugini number 5 hazabam chari do Dipak ngakna adudi nangsu henmale he bai Thoibi na sawoi du chumi adui matang du madi nangna yam chila le bai adu faudi hai nindi Thoibi na kaini na khalam gani chume bai aigi wangang duna Thoibi na sawon hai ba ai khangi adu boi lande na bai kamai landri ba amta hayuni nang moibo karandi fajan tai nang ne khupwak na the adudagi henba champhal fausara kini ko nang haijini bai aina haibadi moi ani gi nuksina bodo aina thugairaga Thoibi bu namdra loge habadi na te dana thamoi sing nuksi jarubagi maga nupa duga kaina khiba lapna khiba thoklabadi ai ma bu soidan logani haiba khaktane Dipak khangnong nok thorai bai mi nungsinari do kaina gani khalaga nungsinaba natte ko bai nungsinaba khudingmak thungnagani leite aina haibadi kaigumba nupa duga kaina khiba tarabadi haiben aina khaliba wakalse noi kanamtana khanglaroi ai di nangje khalu raga sumnong ning khalai ye bai nang nadi adumain hairiba adubu Thoibi na di nangse adukki mati lana tuga chana khalamani bai khaningbu khanjasano aigi nungsibadi ma khaktane aigi nungsibasina asengo makta oirabadi isorna soidana sanbirakani ai matamdo ngai khini bai asumna wari sanari ngaida Rahul hoigi thongal hendora Rahul na bai khamu thongal hendora wari fudari ngaida Dipak na lehorone dude bai nang gyan di tariko ai mu pau sinjalamu haibra asi haiduna laknarami Rahul nokfe tauna ai gyan sathina tariko wathi amuk su lerno yare halo okay adudi ai amuk kaptokrage exam da thengnarase somdana Thoibi mayum yaure dress hongtokpa loiraduna mathanta murum soli is kaigumba kaina bathokla di kaina ai khoidok se pangsau ta sawgal iko khalu raga
ꯔꯥꯙꯥꯅ ꯍꯩꯃꯥ ꯀꯩꯗꯧꯔꯦ ꯅꯊꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯨꯅ ꯏꯆꯥ ꯊꯣꯏ ꯀꯩꯁꯨꯝ ꯇꯧꯗꯦꯕ ꯃꯃꯥ ꯁꯨꯝ ꯆꯥꯛ ꯂꯥꯝꯃꯩꯕ ꯑꯗꯨꯒꯤꯅꯤ ꯊꯤꯗ ꯑꯉꯥꯎꯕꯤꯁꯤꯗꯤ ꯆꯥꯛ ꯂꯥꯝꯃꯒ ꯑꯗꯨꯃꯥꯏꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯅꯕ꯭ꯔꯣ 이마디 빠고 파카루레다나 야리바 마마 잉 학도 포타게바 까이노 낭보 호지트 삭라미 하이키다이네 헤헤이 나 사소가니 포타게 수네 짜하나 사토 라오고 마마 삭티 비람라게 라오고 아시 하이람라가 토크레 토이비나 아스 까리 이놈기 짝라미 하이람바노 핵 여위다 이 까링이시다 짝사바가 짱동나데 납다든 포타키게 아두가 와칼세 카레 잉테나바 असुमन थोइबी पोथारंबदगी तुमथखरे नावबगी फोन लाई अदुबु थोइबीदी सुंता तारमदे करीनोने ngसाइदे इन तौइजे फनदी यामे कइदोबो यारजानो फोन सुंपाइ पाइरक्ट्रिसिना फरे अमुका ट्राई तौरगे थोइबी हंदमुक्ति तारदुना फोन तौरइबदु कनानो येंगदो मखै उइदी हेलो कनानो मी ngapta tumbasitane yetkhrapoने नावबा लग्नगे खंदुना ओहो आई फावबो खंद्रबनेबा फरे थबगेको थोइबी ममित खंसिंगसिंगलई खंहौदना फोन गी स्क्रीनदा फट येंगलुई दादा नुंसीबा हाइना सेव तौरम्मी ए दादा आई तुमुरा माले ग्यान ताहौद्रे अदुगिनेबा साउनो नावबा अमुक्कसु साउसिनै खोंजन कलब अदुमाय हारगा हेक्ता याब्रा यारे थम्मे थोइबी मपुकनिंग नुंसीदुना पेरी पेरी हाइदई दादा सॉरी नावबा मतौदुदा खंगनोक नोक थोरई पेरी पेरी गा स्टोरी अइना लग्नगेना फागी तौबनिदा अइ ngसाइना खंगेको नंग खुकुमदुदा थोइबी ओइना रब तौना हा यारे चो नुंसीदे अमता बे सेबा दादा नुंसीदना लग्नबने साउबदो फरोको दादागी बेदी मरम याम मोकपनेबको थेंबदी हैरेने हा मी अतैद थेंब हैद्रसु अइगी बीदा थेंबदी दमादा हैग्रजानिको अदुबो ओइरदी फैने कइगुंबा अतोपदगा तौरमदीबको कइदवे येंगोना तौजरोय अइ कैसुको अदो फरसे नंगबु कइदरोमिनो होजुपो केम तौरोये दादा लाइरिक पादोइने वरी सानाबा लोइरगा फरे अदुदी फजना पाथोको अइजु इनाउपागी बोर्डिंगदने पोसै खरा थिलुखिगे मोइगिसु एग्जाम कुइद्रे अदो दादा थमगेको होरेन अमुक तौरगे फजना लयुको बे सोमदना राहुल फमुंगदा हिप्तुना लेरमी खलई वाखलदा थोइबी नंगनदी अइबो अदुकी मतिक लाना खलमगनिको अदुबो अइने हाइखिबदी नंगना अवाबा तारबा मतमदा अइ नंगिदमक्ता लेपकनी कइदौनुंगदा माइ लैदुना खक चेलोय खंदुना हाइखिबनी नबानगी नुंसिनबदा अइना येतके हाइना खनखिबसु लैते येसु कइदौनुंगदा येलोय नंगा मागा थुंगनख्रदि फरे अइ करिगुंबा अमता हाइरोय अदुबु थोइबी करिगुंबा नंगा नुंसिनरिबा नुपादुना नफमदगी नाथैदुना चटखिबा तारबदी मतमदुदा अइगी फिरेपसे खक होंगलोय को थोइबी मतमदुदा नंगसे अइ खक्तगी ओइजगे को थोइबी अदुबु अइ नंगी असेंगु अमा खंगद्रि फावबदी कनागुमा नुपी अमता फावबा हन्ना येंखररोय को थोइबी नंगना अइगी असेंगबा थमोइगी मसकसे खंगबिरंबा थोकलबा नंगसु अइबु अदुकी मतिक नुंसिरमगनी असुमना वखल खलिङै ममा चंगलई लताना हाय कइदौरे अमुक उंगदुना लेरदे सुम पोथारंबने ममा एग्जाम न करम कांतगिनो इबुंगा हंचितगिने ममा फरे दुदी लाइक तो फजना पाथोको माक फजहंद्रदी ममादी साउनिको फरे ममा नंगी संगोमगा सेंबिरके लाइक तो तौथोको असी हायरमलगा थोखरे थोइबीगी युमदा श्यामना ममा इचा तोंबिदो अमुक्ता कौथोरो वारी यमता सानगे राधाना फनी मोय पाबो आई कौथोकजरके असुमना लता मचागी काद चंगलई थोइबी लाइक तौदुना लेरंबदु उबदा हराउजरमी राधाना इचा थोय नंग बाबानाने इचागा वारी यमता सानसी हायोबनी अमता थोलोको औ ममा थोलके होय लाओ दुदी को
ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯊꯣꯏꯕꯤ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯐꯝꯊꯩ꯫ ꯕꯕꯥ, ꯑꯩ ꯀꯧꯏꯕꯨ ꯀꯩꯒꯤꯅꯣ? ꯀꯧꯏꯅꯦ ꯕꯕꯥ ꯁꯨꯇꯤꯀꯥꯒꯤ ꯊꯕꯛ ꯆꯤꯟꯕꯅꯤꯅ ꯌꯨꯝꯗꯁꯨ ꯅꯦꯇꯥꯅ ꯂꯩꯗꯨꯅ ꯏꯆꯥꯒ ꯋꯥꯔꯤ ꯄꯥꯛꯅ ꯁꯥꯟꯅꯕꯁꯨ ꯐꯪꯗ꯭ꯔꯦꯗꯣ꯫ ꯑꯗꯨ ꯀꯩ ꯋꯥꯅꯣ ꯕꯕꯥ, ꯍꯥꯏꯔꯨꯕ? ꯊꯣꯏꯕꯤ ꯄꯥꯈꯠꯄꯗꯤ ꯐꯥꯎꯔꯝꯃꯤ, ꯅꯥꯎꯕꯒꯤ ꯋꯥ ꯍꯥꯏꯔꯛꯀꯗ꯭ꯔꯥ ꯈꯟꯗꯨꯅ꯫ ꯀꯩꯁꯨ ꯅꯠꯇꯦꯗ, ꯏꯆꯥꯒꯤ ꯄꯔꯤꯈ꯭ꯌꯥꯅ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯍꯪꯒꯦ ꯇꯧꯕꯅꯤꯗ꯫ ꯊꯣꯏꯕꯤ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯑꯁ, ꯑꯩꯗꯤ ꯋꯥ ꯑꯔꯨꯕꯒ ꯃꯥꯜꯂꯨꯔꯦ ꯕꯕꯥꯒꯤ ꯋꯥꯉꯥꯡꯗꯨꯗ꯫ ꯁ꯭ꯌꯥꯝꯁꯨ ꯅꯣꯛꯂꯗꯨꯅ, ꯍꯩꯃꯥ, ꯃꯁꯤꯅ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄꯁꯤꯃ꯫ ꯍꯥꯏꯌꯨꯅꯦ, ꯀꯔꯝ ꯀꯥꯟꯗꯒꯤ ꯍꯧꯗꯣꯏꯅꯣ? ꯑꯗꯨꯕꯨꯔꯣ ꯕꯕꯥ, ꯍꯪꯆꯤꯠꯇꯒꯤ ꯍꯧꯗꯣꯏꯅꯦ꯫ ꯐꯔꯦ, ꯏꯆꯥꯗꯤ ꯀꯌꯥꯝ ꯄꯥꯕ ꯂꯣꯏꯔꯒꯦꯅꯦ? ꯃꯥꯔꯛ ꯋꯥꯡꯗꯕ ꯌꯥꯔꯣꯏꯀꯣ ꯏꯆꯥꯊꯣꯏ꯫ ꯃꯌꯥꯝ ꯄꯥꯔꯦ ꯕꯕꯥ, ꯃꯥꯔꯛ ꯋꯥꯡꯕꯒ ꯅꯠꯇꯦꯗ, ꯃꯤ ꯑꯩꯗꯤꯅꯦ ꯐꯥꯔꯁ ꯇꯥꯒꯦꯅ ꯈꯜꯂꯤꯉꯩꯁꯤꯗ꯫ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯇꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯁ꯭ꯌꯥꯝꯁꯨ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯏꯁꯤꯁꯤꯅ ꯅꯣꯛꯆꯩ꯫ ꯐꯥꯔꯁꯄꯨ ꯇꯥꯔꯕꯗꯤ ꯏꯆꯥꯒꯤ ꯑꯄꯥꯝꯕ ꯇꯧꯕꯤꯅꯤꯗ꯫ ꯆꯣ ꯅꯊꯧ ꯇꯧꯖꯔꯨꯔꯣ꯫ ꯍꯣꯏ ꯕꯕꯥ, ꯑꯗꯨꯗꯤ ꯑꯩ ꯂꯥꯏꯔꯤꯛ ꯇꯧꯔꯨꯔꯒꯦꯀꯣ꯫ ꯆꯣ, ꯇꯧꯊꯣꯛꯎꯔꯣ꯫ ꯅꯪꯅ ꯆꯪꯈꯤꯕꯗ ꯅꯪ ꯃꯃꯥꯗꯣ ꯁꯪꯒꯣꯝ ꯒ꯭ꯂꯥꯁ ꯑꯃꯇ ꯄꯨꯊꯣꯔꯛꯎ ꯍꯥꯏꯔꯝꯃꯨꯀꯣ꯫ ꯔꯥꯙꯥꯅ, ꯃꯣꯏ ꯄꯥꯕꯨꯡ, ꯁꯤꯗ ꯂꯩꯖꯔꯦ ꯁꯪꯒꯣꯝ ꯍꯥꯏꯗꯣ꯫ ꯊꯝꯃꯣ, ꯑꯗꯨꯒ ꯏꯆꯥ ꯊꯣꯏꯒꯤꯁꯨꯅꯦ ꯁꯪꯒꯣꯝ ꯀꯥꯗꯣ ꯈꯔ ꯄꯤꯕꯤꯔꯝꯃꯣ꯫ ꯍꯣꯏ ꯃꯣꯏ ꯄꯥꯕꯨꯡ꯫ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯉꯁꯤꯗꯤ ꯊꯣꯏꯕꯤ ꯍꯣꯏꯒꯤ ꯑꯦꯛꯖꯥꯝ ꯍꯧꯕ ꯅꯨꯃꯤꯠꯅꯤ꯫ ꯔꯥꯙꯥꯅ, ꯍꯥꯏ, ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯅꯦ ꯅꯪꯕꯨ ꯏꯆꯥꯊꯣꯏ? ꯃꯃꯥ, ꯂꯣꯏꯗꯧꯔꯦ꯫ ꯂꯣꯏꯁꯤꯜꯂꯣ, ꯊꯦꯡꯈ꯭ꯔꯅꯤ꯫ ꯅꯪ ꯀꯀꯥ ꯏꯕꯣꯆꯧꯁꯨꯅꯦ ꯂꯥꯛꯇꯨꯅ ꯂꯩꯔꯕꯅꯤꯀꯣ꯫ ꯊꯣꯏꯕꯤ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯃꯥꯡꯒꯣꯟꯗ ꯃꯃꯥꯒ ꯃꯄꯥꯒ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯃꯥ, ꯕꯕꯥ, ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯨꯔꯝꯃꯤ꯫ ꯁ꯭ꯌꯥꯝ ꯑꯃꯗꯤ ꯔꯥꯙꯥ, ꯆꯣ, ꯃꯥꯡꯒꯣꯟ ꯑꯣꯏꯌꯨꯀꯣ, ꯅꯤꯡꯊꯤꯖꯅ ꯏꯔꯝꯃꯨ, ꯇꯍꯥꯒꯅꯨꯀꯣ꯫ ꯑꯗꯣ ꯕꯕꯥ, ꯄꯩꯁꯥ ꯈꯔ ꯄꯤꯔꯛꯑꯣ꯫ ꯀꯌꯥꯅꯣꯅꯦ ꯏꯆꯥꯅ ꯄꯤꯌꯣ ꯍꯥꯏꯁꯤꯕꯣ? ꯌꯥꯝꯗ꯭ꯔꯁꯨ ꯌꯥꯅꯤꯌꯦ, 1,000 ꯈꯛꯇꯪꯅꯦ꯫ ꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯤꯔꯝꯃꯤ꯫ ꯁ꯭ꯌꯥꯝ ꯏꯕꯣꯆꯧꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯏꯕꯣꯆꯧ, ꯒꯥꯔꯤꯗꯨ ꯏꯟꯊꯤꯖꯅ ꯊꯧꯀꯣ꯫ ꯏꯕꯣꯆꯧꯅ, ꯍꯣꯏ ꯇꯥꯃꯣ, ꯑꯩ ꯊꯧꯖꯒꯦ꯫ ꯏꯕꯦꯝꯃ, ꯂꯥꯛꯑꯣ ꯆꯠꯂꯁꯤ, ꯊꯦꯡꯈ꯭ꯔꯅꯤ꯫ ꯁꯣꯝꯗꯁꯨ ꯔꯥꯍꯨꯜ ꯁ꯭ꯀꯨꯜ ꯆꯠꯅꯕ ꯂꯣꯏꯁꯤꯟꯕ ꯂꯣꯏꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯃꯃꯥ, ꯑꯩ ꯆꯠꯂꯒꯦ, ꯄꯩꯁꯥ ꯄꯤꯔꯛꯑꯣ꯫ ꯂꯇꯥꯅ, ꯅꯪꯒꯤ ꯄꯩꯁꯥꯁꯦ ꯄꯤꯍꯧꯗ꯭ꯔꯗꯤ ꯌꯥꯗꯕꯅꯦꯕ꯫ ꯃꯃꯥ, ꯑꯗꯨꯒꯤ ꯅꯠꯇꯤꯌꯦ, ꯃꯤ ꯍꯣꯔꯦꯟ ꯏꯃꯥꯟꯅꯕꯒꯩ ꯑꯆꯥꯄꯣꯠ ꯆꯥꯁꯦ ꯈꯣꯠꯁꯦ ꯇꯧꯔꯛꯑꯗꯤ ꯑꯗꯨꯒꯤꯅꯦ, ꯑꯗꯨꯒ ꯒꯥꯔꯤ ꯊꯥꯎꯁꯨ ꯍꯥꯟꯗꯣꯏꯅꯦ꯫ ꯑꯗꯨꯕꯨ ꯀꯌꯥꯅꯣ? ꯍꯥꯏꯔꯣꯅꯦ꯫ 3,000 ꯈꯛ ꯄꯤꯔꯣ, ꯑꯗꯨꯒ ꯌꯥꯔꯦ꯫ ꯌꯥꯝꯃꯟꯗ꯭ꯔꯅꯦ ꯅꯪꯕꯨ ꯏꯕꯨꯡꯉꯣ? ꯃꯃꯥ, ꯑꯩ ꯊꯦꯡꯉꯦ, ꯑꯦꯛꯖꯥꯝꯅꯤ ꯆꯠꯇꯣꯏꯁꯦ꯫ ꯁꯦ, ꯄꯨꯔꯣ, ꯒꯥꯔꯤ ꯏꯟꯊꯤꯖꯅ ꯊꯧꯀꯣ꯫ ꯑꯁꯨꯝꯅ ꯁꯥꯇ꯭ꯔ ꯃꯌꯥꯝꯁꯨ ꯃꯊꯪ ꯂꯥꯛꯇꯨꯅ ꯑꯦꯛꯖꯥꯝ ꯍꯧꯈ꯭ꯔꯦ꯫ ꯊꯣꯏꯕꯤꯒ ꯔꯥꯍꯨꯜꯒꯁꯨ ꯃꯥꯒꯤ ꯑꯦꯛꯖꯥꯝ ꯍꯣꯜꯗ ꯆꯪꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯦꯛꯖꯥꯝꯁꯨ ꯂꯣꯏꯈ꯭ꯔꯦ꯫ ꯊꯣꯏꯕꯤ ꯑꯃꯗꯤ ꯄꯤꯡꯀꯤꯁꯨ ꯄꯨꯂꯞ ꯊꯣꯛꯃꯤꯟꯅꯔꯛꯏ꯫ ꯄꯤꯡꯀꯤꯅ, ꯀꯌꯥꯝ ꯇꯧꯔꯝꯒꯦ ꯊꯣꯏꯕꯤ? ꯑꯗꯨꯝ ꯇꯧꯔꯝꯃꯦ, ꯑꯩꯅ ꯈꯪꯖꯕꯒꯩ ꯑꯗꯨꯝ ꯍꯪꯉꯛꯑꯦ꯫ ꯑꯗꯣ ꯅꯪꯗꯤ ꯀꯌꯥꯝ ꯇꯧꯔꯝꯒꯦ? ꯈꯪꯗꯦꯍꯦ, ꯑꯩꯅ ꯊꯣꯛꯄ ꯄꯪꯇꯧ ꯇꯧꯔꯝꯕꯅꯦ꯫ ꯑꯩꯒꯤ ꯑꯟꯁꯔ ꯄꯦꯄꯔ ꯌꯦꯡꯉꯤꯕ ꯑꯣꯖꯥꯗꯣ ꯁꯣꯏ ꯀꯞꯄꯗꯧꯅꯦ ꯊꯣꯏꯕꯤ꯫ ꯀꯩꯒꯤꯅꯣ ꯀꯞꯇꯣꯏꯗꯤ? ꯆꯣꯍꯦ, ꯑꯗꯨꯐꯥꯎ ꯈꯪꯗꯕ? ꯍꯣ, ꯑꯩꯅ ꯏꯔꯤꯕ ꯑꯟꯁꯔꯗꯣ ꯎꯕꯗꯅꯦ ꯀꯞꯇꯣꯏꯕ ꯐꯖꯃꯟꯕꯒꯤ꯫ ꯅꯪꯅ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄꯁꯤꯃ꯫ ꯑꯗꯣ ꯅꯣꯏ ꯃꯃꯥ ꯂꯧꯕ ꯂꯥꯛꯇꯣꯏꯔꯣ? ꯂꯥꯛꯑꯔꯣꯏꯌꯦ ꯉꯁꯤꯗꯤ, ꯑꯩ ꯑꯗꯨꯝ ꯏꯊꯟꯗ ꯍꯜꯂꯅꯤ꯫ ꯂꯥꯛꯑꯣ, ꯑꯗꯨꯗꯤ ꯑꯁ꯭ꯋꯥꯏꯗ ꯉꯥꯏꯔꯨꯔꯁꯦ, ꯑꯩꯒ ꯄꯨꯂꯞ ꯍꯟꯈ꯭ꯔꯁꯤ ꯂꯥꯛꯑꯣ꯫ ꯁꯣꯝꯗꯅ ꯔꯥꯍꯨꯜꯅ, ꯚꯥꯏ, ꯊꯣꯏꯕꯤ ꯍꯣꯏ ꯂꯧꯕ ꯂꯥꯛꯇ꯭ꯔꯤ ꯃꯥꯜꯂꯦ꯫ ꯗꯤꯄꯛꯅ, ꯂꯥꯛꯇꯗꯅ ꯅꯠꯇ꯭ꯔꯣ ꯉꯥꯏꯔꯒ ꯂꯩꯔꯤꯁꯦ, ꯂꯥꯛꯑꯣ ꯍꯟꯈ꯭ꯔꯁꯤ꯫ ꯉꯥꯏꯈꯣꯍꯦ, ꯅꯪꯁꯨ ꯉꯜꯂꯤꯌꯦ, ꯊꯣꯏꯕꯤ ꯆꯠꯈ꯭ꯔꯒ ꯆꯠꯁꯦꯕꯀꯣ, ꯑꯩ ꯉꯥꯛꯇꯪ ꯃꯥ ꯌꯦꯡꯈꯤꯒꯦꯕ꯫ ꯑꯁ, ꯅꯪꯁꯨꯕ, ꯐꯔꯦ, ꯌꯦꯡꯉꯣ, ꯅꯪꯅ ꯄꯦꯟꯅꯕ ꯌꯦꯡꯉꯨꯀꯣ꯫ ꯚꯥꯏ, ꯊꯣꯏꯕꯤꯁꯦ ꯌꯦꯡꯉꯩꯗꯤ ꯄꯦꯟꯕ ꯅꯥꯏꯗꯦ, ꯐꯗꯤ ꯐꯖꯩ꯫ ꯃꯣꯏꯔꯥꯡ ꯊꯣꯏꯕꯤ ꯀꯥꯏꯗꯣ ꯊꯣꯏꯕꯤꯗꯧꯅ ꯐꯖꯔꯝꯒꯗ꯭ꯔꯥ? ꯌꯥꯔꯦꯀꯣ ꯅꯪ, ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯀꯣ ꯅꯪ꯫ ꯁꯣꯝꯗꯅ ꯊꯣꯏꯕꯤꯅ, ꯑꯁ, ꯔꯥꯍꯨꯜꯁꯤꯅ ꯁꯣꯝꯗ ꯁꯨꯝ ꯌꯦꯡꯉꯛꯏꯁꯦ ꯃꯄꯥꯗꯧꯔ ꯖꯥꯠꯂꯣ? ꯑꯩꯅꯦ ꯏ ꯁꯨꯝ ꯀꯥꯔꯛꯇꯧꯔꯦ ꯁꯤ ꯅꯨꯄꯥꯁꯦ꯫ ꯃꯤ ꯅꯨꯡꯁꯤꯗꯅ ꯌꯦꯡꯖꯔꯤꯅꯤ, ꯌꯦꯡꯉꯛꯄꯒꯤꯗꯤ ꯅꯪꯁꯨ ꯁꯥꯎꯔꯨꯅꯨꯕ꯫ ꯅꯪꯗꯤ ꯌꯦꯡꯕꯤꯅꯕꯕꯨ ꯂꯩꯔꯤ, ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯁꯤꯗꯤꯕꯀꯣ꯫ ꯌꯥꯔꯦ ꯆꯣ, ꯅꯪꯒꯤ ꯍꯧꯅꯕꯤꯗꯣ ꯑꯃꯨꯛ ꯇꯧꯔꯛꯑꯅꯨ, ꯅꯪꯉꯣꯟꯗ ꯑꯗꯨꯝ ꯇꯥꯏꯅꯔꯛꯀꯅꯤ꯫ ꯁꯤꯗꯤ ꯃꯇꯥ ꯑꯃꯅꯤꯅꯦ,
ꯍꯣꯏꯗ ꯑꯩꯕꯨꯗꯤ ꯇꯨꯃꯤꯟ ꯂꯩꯖꯔꯒꯦ ꯉꯥꯡꯅꯔꯤꯉꯩꯗ ꯏꯕꯣꯆꯧ ꯂꯥꯛꯏ ꯂꯥꯛꯑꯣ ꯏꯕꯦꯝꯃ ꯆꯠꯂꯁꯤ ꯊꯣꯏꯕꯤꯅ ꯀꯀꯥ ꯏꯃꯥꯟꯅꯕꯤꯁꯦ ꯈꯔ ꯗ꯭ꯔꯣꯞ ꯇꯧꯕꯤꯔꯝꯃꯁꯦ ꯍꯣꯏ ꯂꯥꯛꯑꯣ ꯊꯣꯏꯕꯤ ꯍꯣꯏ ꯆꯠꯈ꯭ꯔꯦ ꯔꯥꯍꯨꯜꯅ ꯚꯥꯏ ꯂꯥꯛꯑꯣ ꯍꯩ ꯊꯣꯏꯕꯤ ꯍꯣꯏ ꯆꯠꯈ꯭ꯔꯦ ꯃꯣꯏ ꯊꯣꯡꯒꯥꯜ ꯐꯥꯎ ꯏꯟꯅꯔꯨꯁꯤ ꯅꯪꯁꯦ ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯉꯁꯥꯏꯅ ꯊꯣꯏꯕꯤ ꯆꯠꯈ꯭ꯔꯒ ꯆꯠꯁꯤ ꯍꯥꯏꯔꯝꯃꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯊꯣꯡꯒꯥꯜ ꯐꯥꯎ ꯏꯟꯅꯔꯨꯁꯤ ꯉꯝꯗ꯭ꯔꯦ ꯑꯩ ꯑꯗꯨꯏ ꯅꯠꯇꯦꯕ ꯚꯥꯏ ꯃꯣꯏ ꯊꯣꯡꯒꯥꯟꯗꯣ ꯈꯪꯖꯤꯟꯕꯗ ꯀꯥꯟꯅꯔꯗꯤꯅ ꯇꯧꯅꯦꯕ ꯂꯥꯛꯑꯣ ꯀꯥꯔꯟ ꯉꯥꯡꯅꯨ ꯆꯠꯂꯁꯤ ꯐꯔꯛꯇꯤ ꯑꯣꯈꯥꯛ ꯇꯥꯏꯍꯦ ꯅꯪꯁꯦ ꯂꯥꯛꯑꯣ ꯌꯥꯔꯦ ꯆꯠꯂꯨꯔꯁꯤ ꯑꯗꯨꯅꯦꯕ ꯁꯤꯗꯕꯨ ꯑꯩ ꯃꯔꯨꯞꯁꯦ ꯀꯃꯥꯏ ꯅꯨꯡꯁꯤꯔꯣꯏꯗꯣꯏꯅꯣꯕ ꯍꯣꯏ ꯌꯥꯖꯔꯦ ꯅꯪ ꯈꯨꯅꯨꯡꯁꯤꯗꯣ ꯑꯩ ꯄꯨꯡꯄꯦꯟ ꯄꯦꯟꯖꯔꯦꯀꯣ ꯅꯃꯁꯇꯦ ꯇꯧꯖꯔꯦ ꯑꯩ ꯑꯁꯨꯝꯅ ꯔꯥꯍꯨꯜ ꯑꯃꯗꯤ ꯗꯤꯄꯛ ꯊꯣꯏꯕꯤ ꯍꯣꯏꯒꯤ ꯒꯥꯔꯤ ꯃꯅꯤꯡꯗ ꯇꯞꯅ ꯁꯨꯃꯤꯟꯅꯔꯛꯏ ꯊꯣꯏꯕꯤ ꯍꯣꯏꯁꯨ ꯊꯣꯡꯒꯥꯜ ꯌꯧꯗꯨꯅ ꯒꯥꯔꯤ ꯊꯧꯖꯤꯟꯈ꯭ꯔꯦ ꯗꯤꯄꯛꯅ ꯌꯥꯗ꯭ꯔꯤꯕ꯭ꯔꯣ ꯃꯌꯨꯝ ꯆꯪꯉꯨꯈꯤꯁꯤ ꯑꯃꯨꯛ ꯍꯥꯏꯔꯣ ꯍꯟꯗꯛꯃꯨꯛꯅ ꯑꯃꯨꯛ ꯐꯖꯅ ꯍꯥꯠꯂꯦꯍꯦ ꯅꯪꯁꯨ ꯑꯩꯕꯨ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯗꯕꯒꯤ ꯃꯑꯣꯡꯗꯒꯗꯤ ꯇꯧꯁꯜꯂꯛꯀꯅꯨꯗ ꯚꯥꯏ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯦ ꯃꯥꯅ ꯑꯆꯨꯝꯕꯒ ꯁꯥꯈ꯭ꯔꯦ ꯐꯥꯒꯤ ꯇꯧꯅꯦ ꯚꯥꯏ ꯂꯥꯛꯑꯣ ꯊꯣꯡꯒꯥꯜ ꯈꯪꯉꯕꯅꯤꯅ ꯌꯥꯔꯦ ꯍꯜꯂꯁꯤ ꯑꯁꯨꯝꯅ ꯔꯥꯍꯨꯜ ꯑꯃꯗꯤ ꯗꯤꯄꯛꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯕꯤꯅꯥ ꯍꯣꯇꯦꯜꯗꯒꯤ ꯍꯜꯂꯛꯄꯗ ꯂꯝꯕꯤꯗ ꯅꯨꯄꯤ ꯑꯃꯅ ꯏꯆꯦ ꯕꯤꯅꯥ ꯑꯝꯇ ꯉꯥꯏꯕꯤꯈꯣ ꯈꯔ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯏ ꯕꯤꯅꯥꯅ ꯀꯩꯒꯤ ꯑꯣꯏꯔꯕꯅꯣ ꯏꯅꯥꯎ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯂꯩꯀꯥꯏꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯥꯈꯩꯁꯦ ꯏꯆꯦꯅ ꯂꯣꯏ ꯃꯥꯡꯍꯟꯕꯤꯗꯧꯔꯦ ꯈꯔꯗꯤ ꯏꯀꯥꯏꯕ ꯈꯪꯅꯁꯦ ꯕꯤꯅꯥ ꯅꯨꯡꯉꯥꯏꯇꯅ ꯏꯅꯥꯎ ꯏꯆꯦ ꯍꯣꯏꯁꯨ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯗ ꯃꯥꯌꯣꯛꯅꯔꯤꯕꯅꯤ ꯅꯨꯡꯉꯥꯏꯕꯕꯨ ꯄꯥꯝꯗꯕ ꯀꯅꯥ ꯂꯩꯕꯒꯦ ꯎꯄꯥꯏ ꯂꯩꯇꯕꯒꯤ ꯇꯧꯕꯅꯤꯅꯦ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯁ꯭ꯋꯥꯏꯗꯒ ꯁꯤꯗ ꯁꯥꯟꯅꯗꯅ ꯉꯥꯡꯕꯤꯔꯛꯑꯅꯨ ꯌꯨ ꯌꯣꯟꯗ꯭ꯔꯁꯨꯅꯦ ꯑꯇꯣꯞꯄ ꯁꯤꯟꯐꯝ ꯃꯌꯥꯝ ꯂꯩꯕꯅꯤ ꯏꯆꯦ ꯈꯔꯗꯤ ꯒ꯭ꯌꯥꯟ ꯇꯥꯕꯤꯕ ꯐꯩ ꯂꯩꯀꯥꯏ ꯃꯤꯁꯤꯡꯁꯨꯅꯦ ꯌꯥꯝ ꯁꯥꯎꯅꯔꯕꯅꯤ ꯃꯌꯥꯝ ꯃꯃꯥꯡꯗꯅꯦ ꯈꯣꯡꯒꯣꯏꯅꯗ꯭ꯔꯤꯉꯩ ꯌꯥꯝ ꯊꯨꯅ ꯇꯣꯛꯄꯤꯌꯨ ꯀꯔꯤ ꯊꯣꯛꯑꯦꯅꯕꯨ ꯇꯧꯗ ꯁꯥꯔꯤꯅꯣ ꯈꯪꯗꯦꯅꯦ ꯍꯣꯇꯦꯜ ꯐꯝꯕꯒꯤ ꯅꯃꯥꯗ ꯅꯨꯄꯥ ꯃꯌꯥꯝꯒ ꯒꯥꯒꯥ ꯇꯧꯕꯗꯣ ꯍꯣ ꯃꯤꯁꯦ ꯅꯥꯖꯔꯦ ꯕꯤꯅꯥ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯏꯅꯥꯎ ꯑꯩꯕꯨ ꯑꯗꯨꯝꯅꯗꯤ ꯂꯥꯟꯅ ꯈꯟꯕꯤꯒꯅꯨ ꯌꯥꯔꯦ ꯑꯩꯈꯣꯏ ꯆꯠꯆꯔꯒꯦ ꯑꯣꯟꯁꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯅꯤ ꯂꯦꯝꯖꯗꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯕꯤꯅꯥ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯅꯥꯎꯕꯅ ꯀꯩꯗꯧꯔꯦ ꯏꯃꯥ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯎꯏꯗ ꯑꯆꯧꯕ ꯂꯥꯏꯔꯕ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯍꯤꯡꯒꯗꯧꯁꯦ ꯑꯣꯟꯊꯣꯛꯅ ꯂꯨꯈ꯭ꯔꯦꯗ ꯀꯩꯅꯣ ꯏꯃꯥ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯑꯒꯦ ꯅꯆꯥꯗ ꯇꯝꯃꯣ ꯏꯃꯥ ꯕꯤꯅꯥ ꯏꯜꯂꯤꯕ ꯏꯅꯐꯤꯗꯨꯅ ꯃꯄꯤꯗꯨ ꯇꯩꯊꯣꯛꯆꯩ ꯉꯁꯥꯏ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯂꯝꯃꯤ ꯅꯥꯎꯕ ꯅꯨꯡꯉꯥꯏꯇꯅ ꯑꯗꯨꯗꯤ ꯏꯃꯥ ꯑꯩꯈꯣꯏ ꯍꯣꯇꯦꯜꯁꯤ ꯐꯝꯂꯒꯨꯝꯁꯤ ꯑꯩ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯑꯒꯦ ꯑꯩ ꯏꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯉꯒꯦ ꯕꯤꯅꯥ ꯃꯆꯥꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨꯗ ꯊꯃꯣꯏ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯝꯃꯤ ꯃꯗꯨ ꯌꯥꯗꯦ ꯑꯆꯧꯕ ꯏꯃꯥ ꯄꯨꯝꯅꯃꯛ ꯃꯥꯌꯣꯛꯅꯒꯅꯤ ꯀꯅꯥꯒꯤꯗꯃꯛ ꯏꯆꯥꯁꯤꯡꯒꯤꯗꯃꯛ ꯏꯃꯥ ꯀꯅꯥꯕꯨꯁꯨ ꯀꯤꯗꯦ ꯑꯆꯧꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯂꯛꯏ ꯅꯥꯎꯕꯁꯨ ꯀꯞꯂꯗꯨꯅ ꯏꯃꯥ ꯉꯁꯤ ꯑꯩꯈꯣꯏꯅ ꯋꯥꯔꯤꯕ ꯃꯤꯅ ꯎꯁꯤꯠꯇ꯭ꯔꯤꯕꯁꯦ ꯑꯩꯒꯤ ꯄꯥꯕꯨꯡꯗꯨ ꯂꯩꯔꯝꯂꯕꯗꯤ ꯋꯥꯔꯝꯂꯣꯏꯀꯣ ꯃꯥ ꯌꯥꯔꯦ ꯇꯣꯛꯑꯣ ꯑꯆꯧꯕ ꯏꯃꯥ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯂꯩꯇ꯭ꯔꯦ ꯆꯨꯝꯃꯦ ꯏꯆꯥꯅ ꯍꯥꯏꯕ ꯅꯪ ꯕꯕꯥꯗꯨꯗꯪ ꯂꯩꯖꯔꯝꯂꯕꯗꯤ ꯏꯆꯥꯁꯤꯡꯒꯤ ꯃꯅꯤꯡ ꯊꯨꯡꯂꯝꯒꯅꯤ ꯃꯤꯅ ꯏꯃꯥ ꯏꯆꯥꯒꯤ ꯃꯊꯛꯇ ꯉꯥꯡꯂꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯉꯥꯡꯂꯝꯂꯣꯏꯌꯦ ꯑꯗꯨꯕꯨ ꯑꯆꯧꯕ ꯄꯨꯝꯅꯃꯛ ꯃꯥꯌꯣꯛꯅꯕ ꯇꯥꯕꯅꯤ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯗ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯃꯥꯏ ꯂꯩꯗꯨꯅ ꯈꯛ ꯆꯦꯜꯂꯣꯏꯗꯕꯅꯤꯀꯣ ꯑꯆꯧꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯂꯛꯏ ꯃꯥ ꯇꯣ ꯑꯩ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯀꯟꯅ ꯍꯣꯠꯅꯒꯅꯤ ꯃꯇꯝꯗꯨꯗ ꯏꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯒꯅꯤ ꯕꯤꯅꯥ ꯃꯄꯤ ꯇꯩꯊꯣꯛꯅ ꯏꯃꯥꯅ ꯉꯥꯏꯔꯤꯕꯁꯨ ꯏꯆꯥꯁꯤꯡꯅ ꯃꯤ ꯑꯃꯃꯝ ꯑꯣꯏꯔꯛꯄꯗꯨꯅꯤ ꯑꯆꯧꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥ ꯄꯨꯟꯅ ꯀꯞꯃꯤꯟꯅꯔꯝꯃꯤ ꯏꯃꯥ ꯌꯥꯔꯤꯁꯦ ꯌꯥꯝ ꯍꯦꯟꯖꯤꯟꯅꯁꯨ ꯈꯜꯂꯅꯨ ꯏꯃꯥ ꯏꯆꯥꯒꯤꯁꯨ ꯄꯨꯔꯅꯤꯃꯥ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤꯌꯦ ꯃꯇꯝꯗꯨ ꯉꯥꯏꯕ ꯇꯥꯕꯅꯤ ꯂꯥꯛꯑꯣ ꯏꯃꯨꯡ ꯆꯪꯂꯁꯦ ꯏꯆꯥ ꯆꯥꯛ ꯂꯥꯝꯃꯝꯃꯅꯤ ꯏꯃꯥ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯒꯦ ꯂꯥꯛꯑꯣ ꯆꯪꯂꯁꯦ ꯑꯁꯨꯝꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯇꯣꯛꯂꯗꯨꯅ ꯅꯥꯎꯕꯅ ꯃꯥꯒꯤ ꯀꯥꯗ ꯂꯥꯏꯔꯤꯛ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ
ꯊꯣꯏꯕꯤꯒꯤ ꯐꯣꯟ ꯂꯥꯛꯏ꯫ ꯅꯥꯎꯕ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯒ ꯇꯨꯃꯤꯟꯅ ꯂꯩ꯫ ꯊꯣꯏꯕꯤꯅ "ꯀꯩꯗꯧꯔꯒꯦ ꯗꯗꯥ ꯇꯨꯃꯤꯟ ꯂꯩꯔꯤꯗꯨꯅ?" "ꯀꯩꯁꯨ ꯇꯧꯗꯦꯗ ꯕꯤ." "ꯀꯩꯅꯣꯝꯗꯤ ꯇꯧꯏꯗ, ꯀꯗꯔ ꯇꯧꯒꯅꯨ, ꯍꯥꯏꯌꯨ ꯗꯗꯥ, ꯅꯪ ꯀꯩꯗꯧꯔꯒꯦ?" "ꯕꯦ, ꯂꯥꯏꯔꯕꯁꯦ ꯇꯣꯜꯂꯤꯀꯣ, ꯃꯤꯅꯁꯨ ꯎꯁꯤꯠꯇꯦꯀꯣ, ꯑꯗꯨꯕꯨ ꯕꯦ, ꯂꯥꯏꯔꯕꯁꯨ ꯊꯃꯣꯏ ꯄꯥꯜꯂꯤ, ꯅꯨꯡꯉꯥꯏꯇꯕ ꯃꯁꯛ ꯈꯪꯉꯦ ꯕꯦ." Thank you.